Nahan Prime Minister Modi na haikre India na terrorist organization amadi government sponsored terrorism anigi marakta khetnaba thamlaroi. Operation Sindoor da sikhiba terrorist singi funeral da Pakistan gi military fong na yauduna ikai khumnaba utkibasina makhoi lengak na terrorism yo e haibagi khwai mapangal kan bakhudam ne. India gi Air Force, Navy, Army, BSF matam chupada mikup nahum sing na lairi amadi haujik terrorism lanthing nabagi damak Operation Sindoor sina new normal ni haikre. Haujik operation si matam khara lepa khaktane matung kari orakani haibdude Pakistan na torakpadagi makha pongani loina na Pakistan na makha tana nuclear blackmail torakpada India na tumin na khangaga lairoi su haikhe. Hana oiramba policy dagi pungon onba ama lakle haibase masina mayek seng na utle handaki sathi na khutthokna khiba aduda Indian Navy su saruk yakhe loina na mathau taraklabadi haidana Arabian Sea da same saduna sulaikhe. India Pakistan war hack haibada tank thousand duna bomb top kap khainaba nongthaktagi landaba misal kapsinba asina chingba singse aikhoigi wakhal da lae adubu lan thonglaktrngai lan dugi poloi kamdogani lepi bangamba Indian Navy lairi haibase aikhoi ayambana thoina ningsinglude India gi Navy na Pakistani Navy dagi mapangal kanba yam hele haibase yetna ningai laitraba wafamne aduna karigumba lebak ani sigi marakta lan achauba ama thonglakpa tarabade Pakistan gi mayokta Naval Blockade tawsinba asina khwaidagi effective oiba khongthang oigani haire masina micham singpu hakthengna na sokhanluba tawdana Pakistan gi senmitlonda achauba pressure ama piba ngamgane adubu Naval Blockade harisibu karino masi kadai waifau oithokpa yagani amade masina kari kari thohalakani haibana chingba neina jadringai Indian Navy gi maramda hana khangminakhise India gi Naval Command ahum lay ahanbada Western Naval Command Pakistan ga muknaba natraga khuthoknarakpada khwai maru oidoribase masigi Mumbai da leiba Western Command asine ani subada Visakhapatnam da leiba Eastern Naval Command sina Bay of Bengal amade Southeast Asia rom da focus tawe ahum subagi Kochi da leiba Southern Naval Command se maru oina training tawfam oijarabasu mathau tarakpa mitkupta yeknaba thengnarunabagi damakta same saduna adum lei Hana mamang da su hijackre India si Blue Water Navy leibak amane Blue Water Navy haibade masagi home base tagi chathoklaga athapa ahangba samudragi mafam amehektada lan thengnaruba ngamba Navy haibane masing ngamlibasi INS Vikramaditya amade INS Vikrant hariba aircraft carrier ani silejabagine masina fighter jet sing puduna mafam amehektada yeknababu nongthaktagi landaba ngamhangane Adagi Indiana sajaba INS Arihan kumba nuclear powered submarine sing leibana yeknabana nuclear attack chatharak labaso khud handuna makhoi bu mang takhan bangamgane nuclear reactor na chalaiba INS Arihan amuk luptha khibadagi tha kaya fagwalak tabangame masina hena lapna yeknabana faba ngamdana lon na irol nungda leiba ngamhalle Indian Navy leptana anauba makhal gi warship submarine aircraft kaya hapkat paleptabanasu Arabian Sea bu line dominate tawsinduna Pakistan bu sokhan bangamgane Pakistan gi di Green Water Navy ne haibadi torban ngakpa khak ngamme lapna chathoklaga lan thengnaba ngamde land da sizinaba yaraba jahas yamde aircraft carrier su leite submarine su watpana Indian Navy ga yengnabada yamna noppe Indian Navy na America Japan amade Australia gi Navy ga puna Malabar exercise pangthoktuna lan oraimine Strait of Hormuz amadi Malacca Strait kumba yamna maru oiba line thingjin khiba yaba choke point singbu patrolling tawduna lay haujik Naval Blockade haribasi karino duda amuk lakcharage masi leibak amagi samudra lambi thachinduna mafamdugi senmitlon amadi mathau taba potlam pusilakmana chingbada athingba pinaba sijinaba lalong amane masida hakthengna na khut thokna dabadi yai adubu masi international law gi matung ina act of war haibadi Leibak amana atopa leibak amada lan thoknaba kaihauba thabak amani haina lawe mayamna khangnaraba khudam ama hairabada ani subalanjau manung United States na Japan gi mayokta chathagiba naval blockade asine US na Japan gi maru oiba lalol lambe amade hithangfam sing control tawsilaga Japan gi changda yadraba thau yot amade chinjak asina chingba sing pulap thadatke 1945 ta atom bomb anina Japan maithiba pidringai Masigi blockade sina maram oidana surrender soidana tawramadavani habase akhang ahi singi motne
Hojik matamdade micham prajasingda tamthina wahanduna humanitarian crisis kaya tholakpa yabana blockade tawbasi kaya tawnadre 1962 Cuban Missile Crisis matamda United States na Cuba ki mayokta Naval Quarantine chathakhe masi senmitlonbu target tawa Naval Blockade tumak natragaso Russia na Cuba da missile sing thamlambadu lauthok hanaba piba pressure mai pakhi 1971 gi India Pakistan land daso Pakistan gi mayokta Indian Navyna blockade chathakhe Operation Trident amadi Operation Python anisigi makhada Pakistan gi khwaidagi maru oiba hitangfam Karachi port ta attack tawsinkhi December tang mari gi numidang da India gi missile singna Pakistan Navy gi headquarters strike tawduna warship amade atai amang ata kaya thokhankhi ngasidi chahi khuding December tang mari se Navy Day haina pangthoe Pakistan ki sanmilon si samudra lambida mapung fana tange makhoi lalol itiki 95% te Karachi port amadi port Kasim gi khuthang da chathabane masigi hithangfam singsi blockade tawsinbada Pakistan da thau hingbada changba potlam amade sendan pulap kaktat khrane Karachi port na khwaidagi chawba amadi India ga sunakna bana masine ihan hanba target adum oigene Gwadar port si Persian Gulf manak nakcharabasu China gi Belt and Road Initiative makhada samgatpa orabasu ningthina sijinaba oidre Blockade si chathanaba ihan hanbada Indiana tawba yabase aircraft carrier amadi destroyer sing sijinaduna Pakistan lomda honjilakpa amadi hontokheba ja singbu senaduna thatpa yai INS Arihan kumba nuclear powered submarine sing aruba irol nungda tumina patrolling tawduna atai leibak maru oina China na submarine sing thojilakpra asina jingba sing senaduna laibayai P-8I Poseidon gumba aircraft ki matengna pung kun mari chupa Pakistani Navy gi position kamdaure mapandagi jahaz thojilakpra asina jingba sing kupsen senaduna lairakpayai sigumba blockade si karam chathagani haibase Tropex Naval drill da oraiduna Indian Navy fengduna lairabane International law gi matung inna Naval blockade ama chathage harabade mangjawna na hanna lauthokadabane neutral oiba lebak singbu khanghan gadabane tangai fadragadi makhoigi jahaz sing da fau thi humba chathaba yai haire sumdodana international shipping company singna makhoigi jahaz sing lambi atopada chathanna sinna tanja pigadabane Pakistan economy da sathina sokhalak pathoklabade makhoina nuclear attack tawsilakpa yai haibase mamangi video da su hijackre Sigumba mi painingai oiba maram leibana Naval blockade si kupna hotlaga akaknaba pandam kharakak fangnaba tawgadoribani haibase maru oiba partnersing da mangjongna na pau piramdaba yaroi anakpa samudra da kari tawre satellite na tracking tawduna I pau khomjindaba maru oiba michang lebak singi mateng longna duna checksin na pangthokpa yam maru oigane Indian Navy na blockade chatharakpa haibase Pakistan sutumina tukthaduna laigadabdi natte Makhoigi lejaba jahaz submarine imai nakna paiba ngamba missile sing sijinaduna India gi jahaz lomda kapthorakpa yai Lansi chawthoraktuna Pakistan nuclear attack fau chatharakpa yaribane Pakistan gi Iron Brother China na maram oragasu aruba amadi soidan oigane China Pakistan economic corridor gi khuthangda lebak ani se punna thabak tawminnai aduna Gwadar port ta blockade sina ayat apan piraklabade China su masong phankalakadoribane Karigumba blockade si sumkuina chathaduna lairaba natraga chinjak amadi hidak langthaki supply watsila abade lanjadaba micham million kayada sokhalakane sina malem leibak singi mamangda India gi mingchat thirakani konadi India aran batarakpasu yai yam haina chathadaba yaroi haibane ngasigi wahang India gi ihan hanba aircraft carrier du karambano haibiramo